चंपा पैदल पैदल एक नंबर बगाने पता तुम्हें कमरे अब सब देख ले लग रे हरे कृष्ण हरे राम बाबू सब देख ले 그 통화가 황돼 있어. 액티가이도 띠빠따 럭퉁해 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 hello mày lạc mày tụi mày đi chửi thế chanu kabita chứ cái nào ôi là no đã đi cầu đây ta rồi kabita rồi chanu sẽ không mà lại đi cầu đấy tôi đi chanu sẽ cái nào ô chanu kabita cầu đấy vậy thì bayam tụi mình nó cùi rồi mình nó 가오래 전우세 아무튼 하이비라면 어디 강하니까 나나 인기 따이란무도 전우 가오래 고 전우 겁니다 가오래 전우 đi cái gì nó hay là isu đa jese khăng de ai sum khăng rồi này cái này white ni sum khăng rồi này 저는 이제 강한 거니야 봐 이나 그래 디피죠 어디 큰 거냐 봐 이제 디피제 영자하다 이나 이제 강하로 해 있다래 채널 빠이나 뭐 강거다 봐 빠이다 보니는 강들해 이씨 다 이제 강이더래 이씨 다자 파워 미우는 강의 가이네 나 이제 뭐 다 파워 그래 유튜브 말 뭐라면 이는 강의 가이 아직도 유튜브 가 로이 그래 툭선 그래 폴라다 알아 있다래 chanu di krai cái gì nó cha cả cha nó bố nó có mai tôi lấy cái ngoài đi bố cái này lấy cái ý bao cái lấy cái hay không vậy Manipur kia na cái sao kia rồi ini malah nào
ꯗꯥꯔꯁꯦ ꯀꯅꯥꯒꯤ ꯂꯥꯏꯐꯇꯅꯣ ꯎꯈꯤꯕꯅꯤ ꯀꯅꯥꯒꯤ ꯂꯥꯏꯐ ꯇꯧꯈꯤꯕꯅꯣ ꯑꯩꯗꯤ ꯀꯥꯎꯔꯦꯗ ꯗꯥꯔꯁꯦ ꯀꯅꯥꯒꯤ ꯂꯥꯏꯐ ꯇꯧꯈꯤꯕꯅꯤ ꯀꯥꯎꯔꯦ ꯑꯩꯁꯨ ꯇꯠ ꯀꯥꯎꯔꯦ ꯀꯥꯏ ꯗꯥꯔꯁꯦ ꯀꯅꯥꯒꯤ ꯂꯥꯏꯐ ꯇꯧꯈꯤꯕꯅꯤ ꯑꯩꯒꯤ ꯅꯪ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯩꯒꯤ ꯑꯦꯜꯕꯤꯗꯣ ꯐꯪꯅꯔꯤꯅꯤꯅꯦ ꯆꯦꯅꯦꯜ ꯀꯗꯥꯏ ꯖꯨꯂꯥꯏꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯇꯧꯕꯗꯨ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯖꯨꯂꯥꯏꯗꯅ ꯗꯥꯔꯁꯦ ꯀꯩ ꯂꯝꯅꯣ ꯈꯪꯗꯦ ꯀꯩ ꯂꯝꯅꯣ ꯑꯩꯅ ꯅꯪꯗ ꯍꯪꯉꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯀꯩ ꯂꯝꯅꯣ ꯅꯪꯗꯅꯤꯅꯦ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯪ ꯀꯩ ꯂꯝꯒꯤꯅꯣ ꯑꯩꯅ ꯍꯪꯉꯤꯁꯤꯅꯦ ꯑꯩ ꯈꯪꯕꯗꯤ ꯌꯥꯏꯀꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯗꯥꯔꯁꯦ ꯋꯥꯏ ꯇꯤ ꯄꯥꯏꯔꯗꯕꯅꯤꯅ ꯀꯥꯎꯊꯣꯛꯑꯦꯕꯣ ꯇꯞ ꯇꯞꯅ ꯀꯅꯥꯅꯣ ꯀꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯗꯥꯔꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯆꯅꯨ ꯅꯪ ꯀꯩ ꯂꯝꯒꯤꯅꯣ ꯑꯗꯨ ꯍꯥꯏꯌꯨ ꯑꯩ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯗ ꯑꯩ ꯃꯅꯤꯄꯨꯔꯅꯤ ꯆꯅꯨ ꯆꯅꯨ ꯀꯕꯤꯇꯥ ꯑꯁ ꯆꯅꯨꯁꯤꯒ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗꯅꯣ ꯎꯏ ꯉꯁꯥꯏꯁꯨ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗꯅꯣ ꯅꯪ ꯎꯔꯝꯃꯤ ꯁꯨꯃꯤꯒꯤ ꯑꯦꯜꯕꯤꯗꯔ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗꯅꯣ ꯎꯔꯝꯃꯤ ꯁꯨꯃꯤꯒꯤꯔ ꯁꯣꯃꯤ ꯅꯠꯇꯦ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗꯅꯣ ꯎꯔꯝꯃꯤ ꯑꯩ ꯁꯣꯃꯤꯔ ꯉꯁꯥꯏ ꯁꯣꯃꯤ ꯑꯦꯜꯕꯤ ꯊꯥꯕꯅꯤꯅꯦ ꯁꯣꯃꯤꯒꯤ ꯑꯦꯜꯕꯤꯗꯔ ꯀꯩꯅꯣ ꯎꯔꯝꯃꯤ ꯆꯅꯨ ꯀꯕꯤꯇꯥ ꯍꯥꯏꯅ ꯎꯔꯝꯃꯤ ꯃꯃꯤꯡꯗꯤ ꯎꯔꯝꯃꯤ ꯅꯪꯒꯤ ꯕ꯭ꯂꯨ ꯂꯩꯁꯤꯗꯤ ꯅꯥꯏ ꯂꯣꯌꯥꯟꯒꯤꯗꯗꯤ ꯈꯪꯗꯦ ꯂꯣꯌꯥꯟꯒꯤꯗꯗꯤ ꯆꯪꯉꯨꯗꯦ ꯅꯪ ꯕ꯭ꯂꯨ ꯂꯩ ꯅꯪ ꯑꯩ ꯈꯪꯕ ꯃꯥꯜꯂꯤꯗ ꯕ꯭ꯂꯨ ꯂꯩꯁꯨꯅꯗꯤ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯗꯤꯄꯤꯁꯤ ꯌꯦꯡꯉꯦ ꯅꯀꯣ ꯂꯩꯌꯨ ꯂꯥꯎ ꯍꯥ ꯑꯅꯦꯝꯕꯗꯣ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯨ ꯊꯠ ꯑꯗꯨꯕꯨ ꯂꯥꯛꯏꯅꯤ ꯑꯗꯨ ꯐꯖꯗ꯭ꯔꯣ ꯁꯦ ꯑꯗꯨ ꯍꯨꯏ ꯁꯨꯇꯪ ꯅꯦꯝꯕꯒ ꯄꯨꯔꯥ ꯄꯤꯡ ꯉꯥꯛꯇ ꯖꯨꯛꯐꯥ ꯑꯣꯏ ꯁꯥꯠꯍꯧꯋꯤ ꯑꯁꯦ ꯀꯣꯂꯞ ꯂꯧꯊꯣꯛꯇꯣꯏꯕ ꯑꯁꯦ ꯁꯥꯠꯂꯨꯔꯅꯤꯅ ꯑꯁꯦ ꯀꯠꯊꯠꯂꯅꯤꯅ ꯁꯤꯒꯩ ꯆꯣꯡꯉꯅꯤ ꯁꯤꯒꯩꯗꯤ ꯁꯨꯃꯥꯏꯅ ꯖꯨꯛꯐꯥ ꯑꯣꯏꯗꯣꯏꯅꯤ ꯐꯩꯔꯦ ꯁꯤꯗꯤ ꯇꯥꯗꯣꯔꯦ ꯑꯁꯦ ꯃꯤꯛꯁ ꯑꯣꯏꯕꯗꯣ ꯑꯣꯏꯅ ꯁꯦ ꯄꯨ ꯂꯥꯛꯏꯕ ꯑꯃꯗꯨꯅ ꯑꯃꯈꯛꯇꯪ ꯀꯂꯔ ꯁꯥꯏꯅ ꯀꯌꯥ ꯁꯥꯟꯇꯤꯗ ꯂꯩꯍꯧꯔꯒ ꯍꯧꯖꯤꯛꯅ ꯇꯧꯔꯤꯅ ꯁꯨꯃꯥꯏꯅ ꯖꯨꯛꯐꯥ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯂꯨꯄꯥ ꯀꯌꯥ ꯄꯨꯔꯛꯏꯕ ꯃꯊꯤꯕꯣꯡ ꯊꯩꯌꯦ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯁꯦ ꯂꯨꯄꯥ ꯌꯥꯡꯈꯩꯗ ꯄꯤꯊꯣꯔꯛꯏꯕ ꯅꯪ ꯂꯨꯄꯥ ꯆꯥꯡꯈꯩ ꯀꯥꯏꯗꯒꯤ ꯉꯁꯤ ꯍꯪꯉꯤꯕ ꯈꯪꯉꯕ ꯁ꯭ꯀꯨꯜ ꯆꯠꯄ ꯗꯥ ꯖꯤꯀꯦꯗꯤ ꯈꯪꯗ꯭ꯔꯣ ꯈꯪꯉꯤꯍꯦ ꯖꯤꯀꯦꯗꯤ ꯆꯅꯨ ꯖꯤꯀꯦꯗꯤ ꯈꯪꯉꯤ ꯖꯤꯀꯦꯗꯤ ꯀꯗꯥꯏ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯈꯪꯅꯕꯅꯤ ꯖꯤꯀꯦꯗꯣ ꯀꯨꯏꯔꯦ ꯎꯗ ꯃꯥ ꯑꯦꯜꯕꯤꯗꯣ ꯊꯥꯕ ꯎꯗꯦ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯅꯣ ꯆꯦꯟꯅꯦꯜꯒ ꯄꯥꯏꯗ꯭ꯔꯕ ꯀꯩꯗꯧꯔꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯃꯤꯒꯤ ꯑꯦꯜꯕꯤꯗꯗꯤ ꯃꯥ ꯎꯏꯌꯦꯕ ꯁꯨꯃꯤꯒꯤ ꯑꯦꯜꯕꯤ ꯅꯍꯥꯟꯂ ꯀꯩꯅꯣ ꯎꯏꯌꯦ ꯃꯥꯅ ꯁꯨꯄꯔ ꯆꯥꯔꯖ ꯀ ꯇꯧꯕ ꯎꯏ ꯗꯥ ꯖꯤꯀꯦꯗꯤ ꯈꯪꯉꯤꯗ ꯑꯗꯨ ꯖꯤꯀꯦꯗꯣ ꯀꯔꯥꯏ ꯃꯥ ꯑꯦꯜꯕꯤꯒ ꯊꯥꯗ꯭ꯔꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯎꯗ꯭ꯔꯦ ꯖꯤꯀꯦ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯔꯁꯨ ꯃꯥ ꯂꯥꯛꯇꯦꯕ ꯃꯥ ꯊꯕꯛ ꯆꯤꯜꯂꯤꯔ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯆꯅꯨ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯁꯔꯀꯥꯔ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨꯒꯗꯤ ꯈꯔ ꯑꯦꯛꯁꯟꯒ ꯂꯧꯔꯤꯕꯣ ꯁꯔꯀꯥꯔꯗꯤ ꯊꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯑꯗꯒꯤ ꯂꯥꯛꯏꯅꯤ ꯊꯥꯏꯅ ꯑꯩ ꯀꯔꯤ ꯊꯥꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯗꯥ ꯖꯤꯀꯦꯗꯒꯤ ꯂꯥꯛꯏꯅꯤ ꯖꯤꯀꯦꯒꯤꯗꯣ ꯀꯔꯥꯏ ꯑꯩꯉꯣꯟꯗ ꯅꯣꯇꯤꯒ ꯂꯥꯛꯇꯣꯏꯗ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯑꯩ ꯈꯪꯗꯦꯅꯦ ꯖꯤꯀꯦ ꯑꯦꯜꯕꯤ ꯊꯥꯏꯗꯣ ꯈꯪꯗꯦ ꯀꯨꯏꯔꯦꯍꯦ ꯑꯩꯅ ꯀꯔꯥꯏ ꯆꯅꯨ ꯑꯦꯜꯕꯤ ꯀꯔꯥꯏ ꯃꯥꯏꯗꯣ ꯊꯥꯗ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯗꯧꯔꯅꯣ ꯃꯥꯁꯦ ꯑꯦꯜꯕꯤꯒ ꯊꯥꯗ꯭ꯔꯕ ꯍꯥꯏ ꯈꯜꯂꯤꯅꯦ ꯈꯪꯗꯦꯗ ꯃꯥ ꯎꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗꯁꯨ ꯂꯥꯛꯇꯦ ꯃꯥꯅꯦ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯆꯠꯇꯦ ꯍꯥꯏꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯔ ꯈꯪꯗꯦꯗ ꯑꯗꯨꯒꯤ ꯑꯦꯜꯕꯤꯗ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯋꯥꯁꯛ ꯂꯧꯔꯤꯕꯅꯤ ꯍꯠ ꯉꯁꯤ ꯅꯠꯇꯦꯍꯦ ꯉꯔꯥꯡ ꯅꯠꯇ꯭ꯔꯥ ꯋꯥꯁꯛ ꯂꯧꯈꯤꯗꯣ
Ngarang antar chief minister gi pham kare osang logi do ngasina Govindo Das kare ai Govindo Das khorom chapani ne chief minister do singjamai gi magi do JK Manipur da on khrabani o khangdere mo ma laktabni na khangdere ai dare wasak ti kare no yat kanu do lorong mani ne kana kangla da wasak lorong mani dugi mana chief minister gi di pham ding rang lo gura mana ne assembly da chana du to kai jang sara ka du hayo jang nang sei khang ba mai to ni chanu sei na khang usu di chana ka mi ta uya te nang DP dan se kari lam no hai raga ai Guwahati gi ne Guwahati da Guwahati da gi ne Guwahati di gi chanu ingi mo noi tu ga di krai se ka di krai ing dere noi tu ga di ingi bo gyan ta naman eh Guwahati di gi ne Manipur ingi ba jikti se ka di sare da ing ba galore kari jang sara ge kana namal jengi da laki to me kana namal jeng edi yung da leite o nang kai leiba Bangalore da leida Delhi da leida ma pana lei mane lerangon ni mi ama lumi chanu nang kanu rang ne July ka phagi to bodo July gi mase do nang adu ro man bo hai nang che July ko gi na tara che July du che July na ko bodo adu na tara nang mali na ara pada natte da kai da lei bi ara pan natte kai da lei no India manung da lei ro che July ko wi ina nan phagi do nang nok bodo adu ro mane bo chanu se nang maming ondok bodo gai gyan ta da mane nang maming ma le ra mi hana ai khangam ni maming ma kainu maming ma le mane che July ka phagi do bodo nang Delhi da na ka jon leibani haibani Delhi da Bangalore da leibe haibani do na mane नहीं था सिल्चर था ओ चल सिल्चरदी आइदी करे सेंग जुमनी ने इदी कसार आइदो सेंग युम आइ तारे सिल्चर कई तो लेनो चनुना लाइक त मिरना क्वाय कई तो दुगा लाइक तम बनी ओ भाई भाई तम
Chanu Manipur kaigino nangna Manipur di chalo re Manipur kaigino Manipur di chalo re koi ru re Manipur lan matam dani koi ru do Manipur Kasan nungai bro kasa kumai Bengali ga hai rabo Bangla basa tani ni da je nang mi gi live ta chatara kui de he chanu ai live chataba is LB ga chataba ko thabak kana kan mu ko ne thabak ai ju LB tha ma tamang de video thang pu mu ma tamang de hai tare ngasi LB ma tam phang mo do ngatang ma tam phang mo dum tha re ni ai kana mu LB chang de ji kan ni ai hana di miam changami ko ajik ti kana mu ai LB da lakte hana di mi gi ai LB tha ma tam de mi LB miam support to mi lakte ajik ti kana mi kana am lakti a maram do adu gi ni ba mi kana mu LB chatta ba damak ta laktri na ba aina LB tha di ngai matam da di mi gi miam nai chalam ya ba ai gi matam da ni kana mu lakte ba sini punsi ai sini nana mi gi kare ai to ro di nangi damak ta mi lakani dugai nana kana mu to de kana mu law hai do sini ba si kan matam hai se dune khangde da khara khangya tamdalu kaino kana du nang na tamdala ko na kana du ni kaino maron tamba se kana bani hai tare mapan salo su wadre hai tare khudi loi maron khangi hai tare Bengali maron Assamese maron Hindi maron tei kari maron ne jo khara khangning hai da loi khangi hai Lumido thoklo khang de kana lumido lungge lum sanu dar je ngatang LB thar ga lum san ei rojila he chan lai ba chan je ja mai LB tham do lak to ni ngasi de lai he nan khani de lak te chan de jam busy ho ba ga no khang di rojila hai dar je khoromzari like dan dar je thank you roji nungai bo komai to ri ge WhatsApp ta ga post thangani Facebook ta post thangani komai to ri ge nungai bo ai di hajik ta lak mani ko lumde hoi ichan di ga lumda bani khangya ba dar je LB tha nang lak te ke gi no kui nang lak te na han LB thai lak te nang kai mang no hang de phone to do su ko ai tal lia ba nangi hero lai gani adu lai gani tal li phone to de dar je phone to ine man wai sana ga du phone to bu tal de matam phang de ai ta ne handa khara ni 상달에 yungda la i o yumda la di nungai ka no phamma ga char ga tumma ga lai dini kan koi din yatra ro zai koi ga dani khara yumda la di nungai ga dani che rozi khorom zari ai chanuna chanunga sai de gelbi sangi ni rozi chanuna ngasi ai gelbi chanuna sangi ni chanu so ka sada le ai ba rozi wari kana khangna ma ga khangna ba di khangde ma che rozi di koi khangna ba ma le ma so ka sada le ai ba manipur gi ni ai ba ne yum hai di nupa mayum dani aijol da leiba kuire ha ke ai ba yum hai di nupa mayum da acha nupa mayum dani aijol da leiba kuire he nang aijol da talu ra bai cha ai mai na nan ngui aijol da lei ro nang go andok pani bu ai ni ngasi da khangi nang aijol da lu ai do chanu halak chak charabo chanu hello chak charabo kasa kai de no ai khang de di ngasina han ba u bani che roji se o
ꯑꯩꯗꯤ ꯅꯪ ꯈꯪꯅꯩ ꯍꯥꯏꯅ ꯆꯦꯜꯂꯨꯁꯤ ꯈꯨꯔꯨꯝꯗꯔꯤꯒ ꯍꯥꯏꯕꯗꯨꯒꯗꯤ ꯈꯪꯅꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯑꯩꯖꯣꯜꯗ ꯂꯩ ꯑꯩ ꯅꯤꯄꯥ ꯃꯅꯥꯛꯇ ꯇꯔꯥꯅꯤ ꯇꯔꯥꯅꯤꯗ ꯍꯟꯒꯅꯤ ꯀ ꯃꯅꯥꯛꯇ ꯇꯦꯟꯗ ꯍꯟꯒꯅꯤ ꯑꯃꯨꯛ ꯑꯣ ꯗꯦꯠ ꯇꯦꯟꯗ ꯍꯟꯗꯣꯏꯕ ꯑꯣ ꯅꯪ ꯍꯥꯏꯗꯣ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯣ ꯂꯩꯕ ꯏꯪꯕ꯭ꯔꯥ ꯑꯥꯏꯖꯣꯜꯗꯣ ꯁꯥꯔꯝꯒꯅꯤ ꯑꯥꯏꯖꯣꯜꯗꯣ ꯁꯥꯏ ꯍꯥꯏꯕꯅꯤ ꯁꯨꯝ ꯀꯧꯕꯅꯤꯅꯦ ꯑꯩꯅ ꯑꯣ ꯑꯩꯗꯤ ꯌꯥꯝ ꯈꯪꯅꯩ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯒ ꯆꯦꯜꯂꯣꯖꯤ ꯈꯨꯔꯨꯝꯗꯣꯔꯤꯒꯥꯏꯅ ꯌꯥꯝ ꯈꯪꯕ ꯇꯥꯏꯞꯇ ꯀꯧꯕꯅꯦ ꯑꯩ ꯈꯜꯂꯨꯔꯦ ꯑꯣ ꯈꯪꯗꯗꯤ ꯈꯪꯅꯔꯣ ꯆꯦꯔꯣꯖꯤ ꯍꯦꯛ ꯀꯧꯔꯣ ꯃꯥꯏ ꯆꯦꯅꯦꯜꯁꯨ ꯀꯗꯥꯏ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯣ ꯁꯨꯝ ꯀꯧꯕꯅꯤꯅꯦ ꯑꯩꯅ ꯑꯗ ꯔꯣꯖꯤꯁꯨ ꯁꯤꯜꯆꯗ ꯂꯩꯕꯅꯤ ꯔꯣꯖꯤꯁꯨ ꯁꯤꯜꯗ ꯂꯩꯕꯅꯤ ꯆꯅꯨꯁꯨ ꯁꯤꯜꯆꯗ ꯂꯩ ꯍꯥꯏꯕꯅꯤ ꯈꯪꯅꯔꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯎꯅꯕ ꯌꯥꯏ ꯁꯤꯜꯆꯗ ꯀꯅꯥ ꯀꯥꯏꯗꯅꯣ ꯀꯔꯤꯅꯣ ꯎꯅꯕ ꯎꯅꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯣ ꯁꯤꯜꯆꯔꯗ ꯂꯩꯕꯅꯤꯅ ꯃꯤꯇꯩ ꯃꯁꯦꯟ ꯈꯔ ꯎꯅꯔꯒ ꯃꯩꯇꯩ ꯃꯁꯦꯟ ꯆꯥꯎꯈꯠꯄꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯗ ꯀꯩꯗꯧꯏ ꯈꯪꯉꯕ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯦꯅ ꯑꯃꯅ ꯀꯔꯤ ꯍꯥꯏ ꯍꯤꯡꯁꯥ ꯇꯧꯕ ꯑꯃꯅ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯄꯣꯠꯇ ꯆꯠꯂꯣꯏ ꯃꯥꯒꯤ ꯀꯩ ꯇꯧꯔ ꯃꯑꯣꯡ ꯑꯅꯤ ꯇꯧꯔꯤꯁꯦ ꯆꯅꯨ ꯀꯁꯥ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯔꯣꯖꯤꯅ ꯑꯗꯨꯒꯤ ꯂꯥꯏꯐꯇ ꯂꯥꯛꯂꯗꯤ ꯀꯧꯒꯗꯕꯅꯤ ꯆꯅꯨꯅ ꯆꯨꯝꯃꯤꯅꯦ ꯆꯅꯨꯁꯦ ꯀꯅꯥ ꯌꯥꯝ ꯆꯝꯕ ꯏꯉꯥꯡꯅꯤ ꯆꯨꯝꯃꯤ ꯑꯗꯨꯃꯥꯏꯅ ꯀꯧꯒꯗꯣꯏ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯈꯪꯒꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯈꯪꯉ ꯅꯪ ꯍꯌꯦꯡ ꯄꯣꯂꯤꯇꯤꯛꯁꯇ ꯈꯔ ꯆꯪꯕ ꯉꯝꯗꯣꯏꯅꯤ ꯑꯗꯨꯅꯤ ꯃꯤ ꯇꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯗꯤ ꯅꯪꯅꯤꯅꯦ ꯁꯤꯁ ꯋꯥꯔꯤꯗꯤ ꯇꯥꯗꯅ ꯂꯣꯏ ꯀꯗꯥꯏ ꯈꯪ ꯂꯣꯏꯔꯦ ꯃꯌꯥꯝꯁꯦ ꯈꯣꯝꯕ ꯍꯥꯏꯁꯦ ꯑꯁꯤꯅꯦ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯦ ꯏꯁ ꯆꯠꯂꯨꯁꯦ ꯀꯗꯥꯥꯏ ꯄꯣꯂꯤꯇꯤꯛꯁꯁꯦ ꯈꯔ ꯈꯪꯕ ꯃꯥꯜꯂꯤ ꯆꯦꯔꯣꯖꯤ ꯍꯥꯏꯂ ꯀꯥꯟꯗꯤꯗ ꯍꯥꯏꯂ ꯀꯥꯟꯗꯤꯗ ꯍꯣꯏ ꯃꯩ ꯍꯥꯏꯂ ꯀꯥꯟꯗꯤꯗ ꯑꯩ ꯃꯅꯥꯛꯇꯅꯤꯅꯦ ꯑꯩꯗꯤ ꯄꯩꯁꯥꯒ ꯄꯥꯏꯖꯗꯦꯀꯣ ꯑꯩꯁ ꯅꯠꯇꯦꯍꯦ ꯔꯣꯖꯤ ꯋꯥꯔꯤꯅꯤꯅꯦ ꯃꯤꯁꯦ ꯈꯔ ꯄꯩꯁꯥ ꯄꯥꯏꯔꯗꯤꯅꯦ ꯃꯤꯁꯦ ꯀꯔꯝꯕ ꯄꯣꯠ ꯑꯃ ꯀꯔ ꯉꯁꯤ ꯆꯥꯎꯈꯠꯀꯦꯅ ꯑꯩꯅ ꯏꯁꯥꯅ ꯈꯜꯂꯕꯗꯤꯅꯦ ꯃꯤ ꯑꯃꯅ ꯀꯔ ꯍꯤꯡꯁꯥ ꯇꯧ ꯌꯥꯏꯕ ꯀꯔ ꯖꯦꯂꯁ ꯍꯥꯏꯗꯣ ꯖꯦꯂꯁ ꯇꯧꯏ ꯍꯥꯏꯕ ꯀꯔꯤꯗꯃꯛꯇ ꯀꯔ ꯃꯥ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯅꯤ ꯃꯥꯒꯤꯗꯨꯒ ꯃꯥꯗ ꯀꯗꯥꯏ ꯃꯥꯒ ꯇꯤꯟꯅꯔꯣꯏ ꯃꯥꯒ ꯀꯗꯥꯏ ꯗꯥꯎꯟ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯦꯟꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯑꯩ ꯏꯁꯥꯅ ꯉꯁꯤ ꯑꯩ ꯏꯁꯥꯅ ꯈꯪꯉꯦꯕ ꯄꯣꯠꯇꯣ ꯀꯩꯗꯃꯛꯇꯅꯣ ꯑꯩꯅ ꯒꯥꯔꯤ ꯂꯧꯕꯗꯣ ꯑꯩ ꯏꯁꯥꯅ ꯈꯪꯉꯦꯕ ꯃꯤꯁꯦ ꯀꯅꯥ ꯀꯃꯥꯏꯅ ꯆꯠꯂꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯣꯏ ꯈꯪꯉꯦꯕ ꯑꯩꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯈꯪꯉꯒ ꯗꯥꯔꯗꯦꯁꯤꯗꯤ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅ ꯆꯝꯅ ꯂꯩꯕ ꯃꯤ ꯃꯌꯥꯝꯒ ꯂꯣꯏ ꯇꯤꯟꯅꯕ ꯃꯤ ꯑꯃꯅꯤ ꯑꯩꯁꯦ ꯈꯪꯉꯦꯕ ꯑꯩ ꯂꯣꯏ ꯀꯗꯥꯏ ꯃꯄꯥꯟꯒ ꯇꯤꯟꯅꯔꯒ ꯂꯣꯏ ꯒꯥꯔꯗꯀꯤ ꯂꯣꯏ ꯏꯁꯤꯡ ꯊꯛꯄ ꯃꯤꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯑꯩꯅ ꯇꯧꯔꯛꯄ ꯄꯣꯠꯇ ꯃꯤꯅ ꯀꯔꯤꯝꯗ ꯇꯧꯔꯛꯄꯗꯣ ꯑꯩ ꯂꯣꯏ ꯍꯖꯤꯛꯇ ꯈꯪꯉꯛꯑꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯗꯣ ꯑꯗꯨꯅꯤꯗ ꯆꯦꯔꯣꯖꯤꯗꯤ ꯀꯥꯏ ꯖꯒꯥꯗꯅꯣ ꯁꯤꯜꯆꯔꯗꯅꯤ ꯆꯦꯔꯣꯖꯤꯗꯤ ꯁꯤꯜꯆꯔ ꯀꯔꯦ ꯁꯤꯗ ꯀꯥꯏꯒꯤꯅꯣ ꯔꯣꯖꯤ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯀꯥꯕꯨꯡꯉꯣꯁꯀꯤ ꯅꯠꯇ꯭ꯔ ꯁꯤꯜꯆꯔ ꯀꯥꯕꯨꯡꯉꯣꯁꯀꯤꯔ ꯍꯥꯏꯕꯅꯤꯅꯦ ꯆꯦꯔꯣꯖꯤꯗꯤ ꯀꯥꯏ ꯖꯒꯥꯗꯅꯣ ꯀꯥꯕꯨꯡꯉꯣꯁꯀꯤꯔ ꯀꯥꯕꯨꯡꯉꯣ ꯆꯪꯉꯒ ꯈꯔ ꯑꯗꯨꯒ ꯆꯪꯕꯅꯤ ꯈꯪꯗꯦ ꯑꯩꯁꯨ ꯐꯖꯅ ꯁꯤꯜꯆꯔꯗꯤ ꯁꯤꯜꯆꯔꯅꯤ ꯀꯥꯕꯨꯡꯉꯣꯁ ꯂꯣꯝꯗꯅꯤ ꯂꯩꯕꯁꯦ ꯑꯩ ꯁꯤꯜꯆꯔ ꯁꯣꯅꯥꯏ ꯑꯣ ꯁꯣꯅꯥꯏ ꯁꯣꯅꯥꯏ ꯆꯠꯂꯨꯔꯦ ꯁꯣꯅꯥꯏ ꯗꯥꯔꯗꯤ ꯁꯣꯅꯥꯏ ꯗꯥꯔꯗꯤ ꯁꯣꯅꯥꯏ ꯆꯠꯂꯨꯔꯦ ꯁꯣꯅꯥꯏ ꯁꯣꯅꯥꯏ ꯕꯖꯥꯔ ꯆꯠꯂꯨꯔꯦ ꯕꯖꯥꯔꯕꯨ ꯆꯠꯂꯨꯔꯦ ꯑꯩ ꯑꯃꯨꯛ ꯄꯨꯖꯥꯗ ꯂꯥꯛꯄ ꯌꯥꯏ ꯁꯤꯜꯆꯔꯗ ꯂꯥꯛꯄ ꯌꯥꯏ ꯈꯪꯗ꯭ꯔꯤ ꯍꯟꯗꯛ ꯂꯥꯛꯄꯗꯥꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯍꯣꯏꯅꯦ ꯃꯅꯤꯅꯦ ꯍꯧꯖꯤꯛ ꯀꯩ ꯆꯥꯡꯅꯣ ꯆꯅꯨ ꯀꯩ ꯆꯥꯡꯅꯣ ꯍꯤꯟꯖꯥꯡꯗꯤ ꯍꯥꯏꯅꯤ ꯑꯩꯅ ꯍꯤꯟꯖꯥꯡ ꯍꯪꯉꯤꯁꯦ ꯉꯁꯥꯏꯗꯤ ꯀꯅꯥ ꯍꯤꯟꯖꯥꯡ ꯈꯨꯝꯗꯦ ꯔꯣꯖꯤ ꯑꯉꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯤ ꯑꯉꯥꯡꯗꯣ ꯔꯣꯖꯤ ꯑꯦꯜꯕꯤꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯌꯨꯇꯨꯕꯀꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯜꯂꯦꯗ ꯑꯩꯗꯤ ꯀꯗꯥꯏ ꯄꯥꯏꯁꯨ ꯄꯥꯏꯗ꯭ꯔꯕꯅꯦ ꯇꯜꯂꯦ ꯑꯩ ꯌꯨꯇꯨꯕꯀꯁꯦ ꯑꯩ ꯕꯤꯠ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯦ ꯀꯗꯥꯏ ꯄꯩꯁꯥ ꯉꯥꯛꯇꯅ ꯍꯤꯡꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯇꯥꯏꯞꯇ ꯂꯣꯏꯔꯦ
ꯑꯩꯗꯤ ꯉꯥ ꯊꯣꯡꯉꯤ ꯉꯁꯤ ꯌꯥꯏ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ 이런ꯕꯅꯤ 이런바 어이 저는 연짝도 짜오라마두가디 연짝 짜오시가 연짝디 삐뚤삐네 과디 연짝디 삐뚤삐뚤삐뚤 애는 나한 연짝도 짜닝나 연짝도 보라이바 루파 짱미 연짝 보라 망아가 보라가 삐뚤니 연짝도 카라카라 마루 짜오라바 러우나 짜게 또 러우라가 그래 마루도 톡번 만던데 삐뚤이 피보 so met là cái pet lau là met pada cái mon mon lau yon sang to ikhle os chaning ba hai sport hai je kari no hai chaning ba po se di cái cha gen khan ba pot pitru pi yon sang to lau ba cái gas to lo shal le do ga gi yon sang na pitru pi do ga po chu kitang ta yon sang to do ga ikhle ai gas na lôi chắc khare rồi chọn chắc mà cha bây giờ gas lupa cha am cái chắc khare lôi lên nào thì cái đâu đi không phải này thì cha ninh mà bớt thì cái hay nè cha ninh ngay thì cha rồi về được mấy khăn mà mình này thì lâu đó cái cha thì chọn chắc mà rút rồi mà bốc thần thì mà bốc được cái hay nè chọn chắc cái này mà rút chẳng để khana chẳng được cha đấy wakade nungai thì bây giờ chắc sẽ cha ninh mà được bớt powder đấy hay đấy Darze aizolda marum change fazana hongwana su loi mungai khasan nang ta sawe jon chakto dumai hayu nang ta chaw darze gi pira kan nang ta chaw aizolda hongi guys tu jung chaw re marum yam of chaw re marum yam change sigadi marum pitrupi non change na mathang tha tagi di khang de jon chang khara chaw khatra khang de mathang tha di khara chaw por jai kare jaw sang matam de jon chang khara di phajana haw cha da yi tra ne yaw sang ne hoi ne yaw sang matam de jon chang tha phajana maru sang ga cha da law ga cha da as iro la ga hap sa la ga nai kha ge tu ga di ai di kare anh pa ma pot di cha ge anh lupa lising amo cha manga cha ge pot di cha doi ni anh pa ma pot to lo ge cha ni ngi hai di cha doi ba pisai da ma ta khan thi pisai di kare heng ta la ga heng phang ni nga si ta la nga si phang ni cha ni pot di cha duk thui ni du gi da mak te di pisai da ma ta de di karam na kain tong de da je dia seng mani ko ina cha ni pot ni ne cha doi ni pisai su kare loi ge loi chen ko rim khan te du Pirake oh piro mi ama lumi mi ama na te mi ani lumi yon chak bora ani shure aina yoli se ma ba kai joli ba ai jolda ai joldi thari ra jon chak to ka sarda nang su jam na karbar kali ne bo रोजी ना करे चंचांग बस्ता नहीं जोन करे आई वो फेती कोई जब बस्ता में थारो पैसा पीला करे अदुने बो मा करबा जम कल ये सिंगांग से नंग करे माई पाक को मिउ नि बोन नोंग वदि नंग माई पाक कनी बो नंग आई जोन लगा जोन जा तो ले जोली नि बसिन बिजे बो बेरानी वो ngang आई जोल दे का सादा मामा योलमी मामा योली नंग करबा कल लिया बा आई खंगे बा नंग सदी लौथा गा सोने थादरी नि बा जाई याई नंग बुदि ai nei yai mai nak singa dani nang ini ma di kai doni khang ba mai karba di kai no phi su ba ga chak thong ba ga pambi lai bra adu to ra ga adu ni ma mai ma ko ba tau doi do pambi do lai ra ga ni na pambi do lai ta di kai mi ngo dai bikhari de mai ning su ai jong chak ku jo lai na koi hai dia do ini masih pengia itu ada, rozi nanti pengia ba, nang nasi ngam ni mana ni bo. Ini masih peng mana, hai kana deh. Ini mah saure, dunia ini no wangang tu saure itu pula. Ini mah saure. Nah jenak rai, khara kara git hadara di sarok mani aba khangi aba kadon na git hadara di sarok ni to I khangi aba poto sa phamu ini mana Jaibino ko Jaina te ini mas kara hai bi ni je ma je pangi ai do
Ini masih tampang mana? Lising amaga yonsak purak lising tong. Oh my god, lising yonsak purak lising ani tong ini bah. Dua tak kalau dua lising ani magi kira profit ni ne. Aish. Mai ni to ye. Rozi di mai ni lising amagi yonsak purak lising ani da. Zola di lising nangi kira pro kanu thadare nangi invest over lising invest over lising ani nangi profit ni ne bah. Kya tuh mau kok sadar sih Rosina, tahu gak nih, ibung, oh ican nama lai, jam pagi ini tuh kerai cuma itu Rosi, karena ini nangi dia tuh di, ayo jual di kerai, jam nanti kerai cah ada bani kau, ayo jual di mi, how nanti karena cah nanti itu jual itu bani, nanti kaki, pami tuh pura ke bisnis tuh aja ya bang, nang kerai mata mama dan nang suka kerai kuagi bisnis tuh, ayo jual di, itu suka nih Rosi, nawa tuh kerai ay tuh dalay bani na nang dugal lay aga dugay business to kanan nang chan bi hai kau re ibung chan kolam zari lakhe ne chan ni kai jang sana ge kabi ui chak charabo kabi ui chak charabo chan bi chak charabo KMC ai noi masen hangaro kai jang sai tu ai comment pa ka noi masen hangaro ibung sadri ye kari hijang macha thoibi di karim to udro darje macha thoibi class agi dance class agi laktri jogoi class agi ba laktri macha thoibi di karim to de macha thoibi di exam singe akhoi di singe jam na mana kabi chadri ye ai kai jang no chanu karai chan ichen di kumai kumai tawri kinu ngai ribo den jam heye khalin den jam heye kreba den jam heye khalin kai nu den jam heye ai ro jogoi di krai ma pam ja ba mai gi pam ja bani pi ngai di sum krai jogoi sa lai ma than to sum room manu jaga jogoi sai tha sum jogoi sai adugi ma jogoi di pi ri ba khoina mana pam ja ba to san wai na jogoi di ma jam pam to yai ta thawai ni ma gi di kami nungai ye ibung kai jang Diri tali bo. Ibung like dan thank you. Chanbi. Koyam chika kali koyam chi e. Chanbi leho ko ai 토게 고기암지 호이 그래 이천 하이다네 거 전우수 그래 이천 니 이만아 아두도 그래 이천 주 보타로 꼭식 버디 보타로 호이 야 이천 기나 에게 nga sai del bi changi ni mana nga sai di ni thank you marang ta lak bai da ta mai lak you thank you da de su kare kun na bi tha de sum kare nong padok tha bane hoi chan bi kare chanu chalo potharo कभी गुली चसलो है गुली से जामचा फत्ता बनी है गुली जामचा नु फत्ते गुली जामचा हेलो चनबी है चनबी रोजी का हिजांग इचन दी का हिजांग नो चनु दी हिजांग हैरम तेरे मा इरोन गनी इरोली हैरम मी चनबी होय चा गया है ichen potaro no ichen matani ichen no ichen nei makha matani no ise roji se kari lamdegi no roji hai goro kai lamdegi no
ꯑꯩꯗꯤ ꯉꯁꯤꯡ ꯁꯂꯥꯠ ꯑꯃꯦꯠꯄꯤ ꯉꯁꯤꯡ ꯉꯁꯤꯡ ꯍꯥꯎꯕꯅꯤ ꯗꯥꯜꯁꯤꯁꯨ ꯉꯔꯥꯡ ꯉꯥ ꯄꯨꯔꯛꯏꯕꯣ ꯆꯥꯅꯤꯡꯕꯅ ꯀꯩ ꯍꯥꯏꯅꯤ ꯉꯥ ꯑꯆꯧꯕꯗꯣ ꯄꯨꯔꯛꯑꯒ ꯄꯤꯁ ꯄꯤꯁ ꯆꯥꯎ ꯆꯥꯎꯔ ꯊꯣꯡꯉꯒ ꯆꯥꯕꯅꯤ ꯀꯩꯅꯣ ꯆꯥꯔꯒ ꯀꯔ ꯁꯤꯗꯣꯏꯅꯦꯅ ꯆꯥꯊꯣꯛꯄꯅꯤ ꯀꯩꯅꯣ ꯂꯨꯄꯥ 100ꯒꯤ ꯉꯥ ꯄꯨꯔꯒ ꯆꯥꯊꯣꯛꯄꯅꯤ ꯂꯨꯄꯥ 100ꯒꯤ ꯉꯥꯗꯣ ꯆꯥꯎꯅ ꯁꯦꯝꯖꯤꯜꯂꯒ ꯆꯥꯊꯣꯛꯄꯅꯤ ꯆꯥꯔꯒꯦ ꯅꯣꯡꯃ ꯁꯤꯗꯣꯔꯤꯅꯦ ꯄꯩꯁꯥꯅ ꯀꯩꯗꯧꯗꯣꯏꯒꯦ ꯍꯥꯏꯅ ꯆꯥꯊꯣꯛꯄꯅꯤ ꯅꯍꯥꯟꯁꯦ ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯀꯗꯥꯏ ꯑꯩ ꯈꯟꯕꯤꯗꯦ ꯆꯥꯔꯒ ꯁꯤꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩ ꯀꯁꯥꯔꯗꯩꯅꯤ ꯍꯣꯏ ꯂꯥꯛꯀꯦ ꯀꯕꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯀꯕꯤ ꯄꯣꯊꯥꯔꯣ ꯐꯔꯣ ꯆꯟꯕꯤ ꯍꯣꯔꯦꯟ ꯗꯥꯅ ꯒꯦꯜꯕꯤꯗ ꯂꯥꯛꯑꯣ ꯀꯅꯥ ꯒꯦꯜꯕꯤꯗ ꯗꯥꯟ ꯅꯤꯜ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯗꯥ ꯅꯤꯜ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀꯕꯤ ꯕꯥꯏ 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 ꯆꯅꯨ ꯕꯥꯏ 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 ꯍꯣꯏ ꯂꯥꯛꯀꯦ ꯀꯕꯤ ꯃꯌꯥꯝ ꯗꯥꯁꯦ ꯑꯗꯗꯤ ꯉꯥ ꯌꯥꯝ ꯇꯥꯡꯉꯤ ꯂꯨꯄꯥ 100 ꯀꯦꯖꯤꯗ ꯀꯥꯏꯗꯅꯣ ꯀꯥꯏꯗ ꯇꯥꯡꯉꯤ ꯍꯥꯏꯅꯣ ꯒꯨꯍꯥꯇꯤꯗꯔꯣ ꯅꯪ ꯀꯔꯤ ꯑꯥꯏꯖꯣꯜꯗ ꯇꯥꯡꯉꯤ ꯍꯥꯏꯔꯣ ꯏꯆꯟꯗꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯖꯣꯜꯗ ꯑꯩꯖꯣꯜꯗꯗꯤ ꯀꯗꯥꯏ ꯉꯥ ꯇꯥꯡꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯈꯪꯉꯕ ꯊꯥ ꯆꯠꯄꯅꯤꯅ ꯑꯗꯨꯒꯤ ꯂꯧ ꯇꯥꯕ ꯑꯗꯨꯗꯒꯤ ꯄꯣꯠꯁꯨ ꯌꯥꯝ ꯇꯥꯡꯉꯤ ꯑꯗꯨꯒꯗꯤ ꯆꯤꯡ ꯑꯦꯔꯤꯌꯥꯅꯤꯅ ꯌꯥꯝ ꯇꯥꯟꯖꯥꯁꯦ ꯔꯣꯅꯦꯜꯒꯤ ꯂꯥꯏꯐꯇ ꯔꯣꯅꯦꯜ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯩ ꯏꯕꯨꯡ ꯑꯗꯨꯝ ꯂꯩꯔꯤ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯅꯥꯌꯦꯛꯇꯅ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯗꯥꯔꯁꯦ ꯔꯣꯅꯦꯜꯒꯤ ꯂꯥꯏꯐꯇ ꯔꯣꯅꯦꯜꯁꯦ ꯑꯩ ꯈꯪꯗꯦꯗ ꯑꯩ ꯀꯔꯤ ꯃꯥꯒ ꯀꯅꯦꯛ ꯂꯩꯇꯕꯅ ꯈꯪꯗꯦ ꯌꯨꯝ ꯑꯗꯨꯝ ꯅꯨꯡꯉ ꯂꯩꯔꯤ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯇꯥꯡꯉꯤ ꯁꯞꯖꯤꯁꯨ ꯆꯥꯕ ꯐꯪꯗꯦ ꯀꯔꯤꯒꯤ ꯅꯣꯏ ꯆꯤꯡꯗ ꯂꯩꯔꯤꯕꯣ ꯌꯥꯝꯅ ꯇꯥꯡꯉꯦ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏ ꯇꯥꯎꯟꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯔꯗꯤ ꯇꯥꯡꯕꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯁꯞꯖꯤꯗꯤ ꯇꯥꯡꯉꯦ ꯁꯞꯖꯤꯗꯤ ꯀꯩꯅꯣ ꯀꯗꯥꯏ ꯃꯤ ꯀꯗꯥꯏ ꯕꯒꯥꯟꯗꯤ ꯆꯠꯂ ꯁꯞꯖꯤ ꯂꯧꯗꯨꯒꯅ ꯍꯣꯡꯕꯅꯤꯅꯦ ꯕꯒꯥꯟꯗ ꯃꯌꯥꯡꯁꯤꯡꯅ ꯊꯥꯕꯁꯤꯡꯗꯣ ꯑꯗꯨꯒꯩ ꯂꯧ ꯃꯌꯥꯡꯁꯤꯅ ꯀꯗꯥꯏ ꯃꯣꯏꯒꯤ ꯀꯗꯥꯏ ꯕꯒꯥꯟ ꯇꯧꯗꯔꯅꯦ ꯁꯞꯖꯤꯒꯤ ꯕꯒꯥꯟ ꯇꯧꯕꯗꯣ ꯃꯣꯏꯗꯒꯤ ꯂꯧꯔꯅ ꯍꯣꯡꯕꯅꯤ ꯅꯪ ꯑꯗꯒꯤ ꯄꯨꯔꯛꯑꯗꯤ ꯀꯅꯥ ꯁꯞꯖꯤꯗ ꯗꯥꯏꯔꯦꯛ ꯂꯩꯕꯗꯨꯗꯤ ꯇꯥꯡꯒꯅꯤꯀꯣ ꯃꯤꯅ ꯀꯔꯥꯏ ꯃꯣꯏ ꯕꯒꯥꯟ ꯇꯧꯔꯒ ꯊꯥꯗꯔꯅꯦ ꯑꯗꯨꯒꯩ ꯂꯧꯅꯅ ꯈꯔ ꯍꯣꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯦꯔꯨꯝꯇꯅꯤ ꯍꯣꯡꯉꯤꯁꯦ ꯀꯃꯥꯏꯅ ꯌꯦꯔꯨꯝꯇꯅ ꯍꯣꯡꯉꯤꯗꯣ ꯌꯦꯔꯨꯝꯗꯤ ꯀꯔꯥꯏ ꯃꯄꯥꯟꯗꯩ ꯂꯥꯛꯄꯅꯤꯅ ꯍꯣꯡꯕ꯭ꯔꯅꯦ ꯑꯗꯨꯕꯨ ꯁꯞꯖꯤꯗꯤ ꯂꯣꯀꯦꯜ ꯁꯞꯖꯤꯁꯨ ꯃꯣꯏꯗꯨꯒ ꯂꯣꯀꯦꯜ ꯁꯞꯖꯤꯗꯨ ꯍꯣꯡꯗꯔꯣ ꯍꯥꯏꯁꯦ ꯑꯥꯔ ꯀꯦ ꯀꯣꯃꯦꯗꯤ ꯂꯥꯛꯑꯦ ꯑꯥꯔ ꯀꯦ ꯀꯣꯃꯦꯗꯤ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯥꯏꯖꯣꯜꯗꯩ ꯀꯤꯂꯣꯃꯤꯇꯔ 40 ꯃꯅꯨꯡꯗꯅꯤ ꯍꯨꯏꯁ ꯑꯗꯨꯗꯤ ꯆꯤꯡ ꯃꯅꯨꯡꯗꯅꯤꯍꯦ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯕꯦꯛꯋꯥꯔꯗ ꯑꯦꯔꯤꯌꯥꯗ ꯂꯩꯔꯗꯤ ꯇꯥꯡꯒꯅꯤꯍꯦ ꯑꯗꯨꯁꯨ ꯀꯔꯥꯏ ꯕꯦꯛꯋꯥꯔꯗ ꯑꯦꯔꯤꯌꯥ ꯂꯩꯔꯁꯨ ꯀꯔꯥꯏ ꯃꯌꯥꯡꯁꯤꯅ ꯃꯣꯏ ꯀꯗꯥꯏ ꯀꯩꯅꯣ ꯇꯧꯗꯔꯅꯦ ꯕꯒꯥꯟ ꯇꯧꯗꯔ ꯕꯒꯥꯟꯗꯨꯒꯩ ꯂꯧ ꯑꯗꯨꯗꯨꯒꯅ ꯅꯪ ꯍꯣꯡꯒꯅꯤ ꯔꯣꯖꯤ ꯑꯥꯏꯖꯣꯜꯗ ꯂꯩ ꯃꯥ ꯑꯥꯏꯖꯣꯜ ꯂꯩ ꯍꯥꯏ ꯌꯦꯔꯨꯝꯅ ꯀꯦꯟꯇꯤꯟꯗꯩ ꯂꯧꯕꯗ 150 ꯁꯤꯒꯗꯤ ꯀꯔꯥꯏ ꯂꯨꯄꯥ 100 ꯌꯧꯔꯦ ꯌꯦꯔꯨꯝ ꯍꯣꯏꯅꯦ ꯄ꯭ꯂꯦꯠꯇ ꯂꯨꯄꯥ ꯍꯣꯡꯉꯦ ꯑꯗꯨꯗꯤ ꯌꯥꯝꯅ 150 ꯄ꯭ꯂꯦꯠꯇ ꯂꯧꯗꯨꯗꯤ ꯀꯥꯏꯗꯩ ꯂꯥꯛꯏꯅꯣ ꯑꯗꯨ ꯌꯦꯔꯨꯝꯗꯨꯗꯤ ꯂꯣꯀꯦꯜ ꯌꯦꯔꯨꯝꯂꯣ ꯃꯄꯥꯟꯒꯤ ꯌꯦꯔꯨꯝꯂꯣ ꯌꯥꯝ ꯍꯣꯡꯉꯤꯗꯣ ꯁꯤꯒꯗꯤ ꯀꯔꯥꯏ ꯄ꯭ꯂꯦꯠꯇ ꯂꯨꯄꯥ 100 ꯌꯧꯔꯦ 100 ꯅꯠꯇ꯭ꯔ ꯐꯦꯗꯤ ꯂꯣꯀꯦꯜ ꯌꯦꯔꯨꯝ ꯑꯃꯗ ꯂꯨꯄꯥ 1 ꯇꯧꯅ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯀꯔꯥꯏ ꯅꯪꯒꯤ ꯀꯗꯥꯏ ꯄ꯭ꯂꯦꯠꯇ ꯀꯌꯥ ꯇꯥꯔꯦ ꯄ꯭ꯂꯦꯠꯇ ꯀꯌꯥ ꯂꯩꯒꯦ ꯂꯨꯄꯥ 26ꯇ ꯂꯩ ꯅꯠꯇ꯭ꯔ ꯄ꯭ꯂꯦꯠꯇ 26 ꯌꯦꯔꯨꯝ ꯂꯩꯔꯗꯤ ꯄ꯭ꯂꯦꯠꯇ ꯂꯨꯄꯥ 1 ꯇꯧꯔꯗꯤ ꯀꯌꯥ ꯑꯣꯏꯔꯦ ꯌꯦꯡꯉꯨ ꯔꯣꯖꯤ ꯑꯥꯏꯖꯣꯜꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯔꯦꯟꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯍꯤꯔꯣꯗꯨꯅ ꯑꯗꯨꯒ ꯀꯩꯗꯧꯔꯤꯕ ꯑꯥꯏꯖꯣꯜꯗ
सरकारगी पोतनी हवाई चंगवाई इरुम लोई होंगी सरकारगी पोत हवाई चवाई लोई होंगबा खता से गई रे सरकार की पोत नी हवाई जवाई हम होंग लोई होंगी सरकार की पोत तो मोई कैंटीन की पोत करा आर्मी की डिफेंस की करा सनु सखरा माने नुंगाई बड़ा करा रोजी आई जोल दती कुमाई तो के दुगती इसिंग दी जाम वा माने बो नोई दुगलाई चिंगी सिंग ताबनी नि चिंगी दी सिंग ताबनी de manung changa di kai nga leita bani he Mizoram manung changa di kai jam wa bani he ibo hali bodo tribe to is jangal mana ka lebu di tali he rumsu ting ting diri rumsu ting dare army gi under the 24 hours BSF camp manung dani ma BSF camp gi manung da lei ro adu di kare ma 감자리 또 이래 누가 BSF की एक खंगी है आर्मी की कराए मुई अंदाजा ले रही कराए कम तो मुनी खंगी कोई सिंग करें लोई फ्री आर्मी के अंदर ले रही फ्री ता बनी करना आर्मी के अंदर लोई सब कोई मोई फैसिलिटी लोई फंग बनी माँ दुका ले रही आर्मी की के दुका कोई सिंग करें लोई फ्री अरे अवेलेबल पिरंग मनी दा मैं आर्मी की दाव था तो अवेलेबल ले थमम गनी है गाड़ी पूरा लागा थिलम गनी है सिंग सिंग दा चा भाई चलो अवेलेबल थमम गनी लोई हवाई जवाई लोई अवेलेबल थमम गनी दुगा कोई पूरा यूं अम्मा फ्री नी अदुनी दमाई थम ले गनी है फैने से फैमिली थमम काने तौसनु खरा नहीं तौसनु थम पिछादी कुमाई तोरी पिछादी फबरा सिंगारी ना थिलाई नोंगमगी ड्रामा मनी अंदने दो आर्मी की दी लोई कराए वात प जाते वाला दी लोई कराए सेंट्रल ना लोई पिरक पनी ना वात प जाते बंदे पोतो पैसा 24 कनी पैसा 24 किन पैसा 24 है दी ओ 24 के hai une पैसा 24 है तो इंगांग बचा के दो 24 के दो नफसल नु जाथरा 24 पैसा 24 पैसा 24 है दी कई हाई दुरी याक में 2 पैसा 3 पैसा 10 पैसा दो रो ngang nang pang ye bo ngang nang तुम्हारे के दो आयो बाबा के दो आया दिख रहा है ज्ञान तारे नहीं हो तो नहीं बोला पैसा आया दिख रहा है तो नहीं बोल पैसा दो ना कई ले दिनो मैं खेत की पैसा मुँह हो मनेंगी 24 पैसा आई दो पंगी दाई ngang nung
ꯑꯣꯇꯣꯉꯥ ꯉꯥꯔꯤ ꯈꯔ ꯆꯥꯅꯨ ꯑꯗꯨꯒꯗꯤ ꯁꯤꯡꯒꯅꯦꯕ ꯑꯣꯇꯣꯉꯥ ꯉꯥꯔꯤ ꯆꯥꯕꯗꯨꯒ ꯃꯩꯇꯩꯁꯦ ꯄꯪ ꯃꯥꯜꯅꯦ ꯈꯪꯗꯦꯕꯨ 이씨 나 이제 엘비스 로이션 뭐 어떤 자우리 해보러지 마이 못 떠래보 5% 자우리 해보 로이살리시 한데 엘비스 로이살리시 못 떠래 비라다 안 되거나 뭐 많이 빵이 빵이 너가 싱고 macin da kara 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 thoro ga ya bonate dimak sarai ta ni macin da kara macin nei bani ai na macin da pe 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 ngang mo ya bonate matam da kai ngang mo ya ye kai ngang mo ya de do khalla ngang ta ba du ga ni nang chum de do macin ma le ai na peteng ai to ma ya adu na kare ai na kara heli ai do du na ya ro mani pangi pang ma do kara singu macin le ai na macin na kara ngang mo ya दिमाग नाय दिमाग को बनाइते लागबो दिमाग को शक्ति दे माने माथा दे दिमाग बनाइते लागबो ना नी दिमाग माने कितना माथा दे दिमाग चलाइते लागबो शक्ति दिया आमी शक्ति আছে কইয়া তোমারে মারতাম কইয়া ও দিমাগ না ও মানুষ করে আমি দিমাগ দে কিলা খেলাইয়া কিলা ফালাইতে পারমু ও গইলো পলিটিক্স ওলা শিখতে লাগবো ও গইলো দিমাগ মুখে খালি কইলে তো তুমি লাস্টে তুমি বদনাম হই যাইবা তুমি লাস্টে তুমি উল্টা পাল্টা হই যাইবা বুঝছো নি বুঝছো নি ওটা কথা শক্তি থাকলে হইতো না শক্তি দিয়ে দিমাগও হারাইতে লাগবো ম্যাম ক্রমজারি গুমা কে কানা নর্মাল আইছে না ফোন লাই ইতাও বিনতি ফোন আইবা ইতাও ফোন তো রে ꯑꯩꯒꯤ ꯏꯇꯥꯎ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯗꯥꯕꯤꯅꯣꯠꯇꯤ ꯐꯦꯁꯕꯨꯛꯇ ꯅꯩꯔꯤꯗꯣ ꯎꯗ꯭ꯔꯥ ꯑꯩ ꯐꯣꯟ ꯀꯛꯄꯗ ꯃꯥ ꯆꯪꯉꯝꯃꯅꯤ ꯑꯩꯁꯦ ꯀꯥꯏ ꯂꯩꯅꯣ ꯃꯥ ꯆꯪꯉꯝꯃꯅꯤ ꯋꯥꯏ ꯆꯪꯉꯒ ꯂꯨꯃꯝꯃꯅꯤ ꯆꯪꯉꯨ ꯃꯥ ꯂꯨꯝꯃ ꯆꯪꯉꯝꯃꯅꯤ ꯁꯤꯁꯦ ꯑꯦꯜꯕꯤ ꯊꯥꯔꯤ ꯍꯥꯏꯅ ꯂꯨꯃꯝꯃꯅꯤ ꯃꯥ ꯗꯥꯕꯤꯅꯣꯠꯗꯤ ꯅꯩꯔꯦ ꯅꯩꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯅꯣ ꯁꯥꯟꯅꯅꯤꯡꯉꯤ ꯀꯔꯤ ꯀꯩ ꯍꯥꯏꯅꯣ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯅꯣ ꯅꯥꯏ ꯀꯩ ꯍꯥꯏꯅꯣ ꯗꯥꯕꯤꯅꯣꯠꯗꯤ ꯅꯩꯔꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ ꯅꯣ ꯅꯥꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣ ꯅꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯔꯥꯖꯀꯨꯃꯥꯔ ꯅꯨꯡꯉꯥꯏꯔꯤ ꯅꯝꯕꯔ नाइन दार दे नंबर लेदी करी दार दे करी आई दामी नोट की कराई इताउनी कनो आई की नंबर ले दे लाइक कॉन्फ्रेंस पाला वही सना सी कनो तौरोरा फोन जी कॉन्फ्रेंस पालोरा दार कराई बिनोद दार बिनोद का कॉन्फ्रेंस पालोरो कायदे लेगे कनो दा गुवाहाटी दा राजकुमार सोनी से कराई हिंदी गांग बंद नत्र ने तरसु याय करी तरसु याय तरसु जाय हाइरो रोजी तरो हाइरो तरप को जाय हाइरो तरसु जाय हाइदो फतना हायो दार जे तरो ओ कॉन्फ्रेंस पालो याय हाइना माय फतना हाइरो दार जे वारी सन्ना सु जाय करिम काय देन माय तरसु याय हाइदो अदु वारी करिनो दार जे होय याय तरो करिम काय देन माय हायो तरसु याय हाइदो अदु वारी म पॉइंट नंबर चंगी है अदु पोतो दार जे होय तरो करिम काय दे दा बिनोद का वही सना से करिम काय दे माय ना फजना हायो कइनो तरसु याय हाइदो दिकरे आय आई जो खंदनी तरसु याय दे खोन नगराय दाना फोर्स तोरगा वही सना म टाइप माय ना हायरा दी इकाय बनी ना कइनो नुपी ओरेसु इचन म ओरेसु इकाय फैमिली ले बनी नहीं इकाय कुछ
ꯇꯧꯔꯣ ꯇꯧꯔꯣ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯇꯧꯔꯣ ꯇꯧꯔꯣ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯌꯨ ꯑꯗꯨꯅ ꯏꯀꯥꯏꯗꯦ ꯑꯗꯨꯅ ꯀꯔꯤꯝ ꯄꯥꯟꯗꯦ ꯅꯪꯅ ꯀꯗꯥꯏ ꯇꯧꯔꯁꯨ ꯌꯥꯏ ꯍꯥꯏꯗꯣ ꯑꯩꯅ ꯈꯟꯕ ꯇꯧꯔꯁꯨ ꯌꯥꯏ ꯍꯥꯏꯗꯨꯗꯤ ꯌꯥꯝꯅ ꯎꯄꯥꯏ ꯂꯩꯇꯅ ꯍꯥꯏꯔꯛꯄ ꯇꯥꯏꯞꯇꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯍꯥꯏꯕ ꯇꯧꯔꯛꯑꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯗꯥꯏꯔꯦꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯇꯧꯔꯁꯨ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦꯅ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯤ ꯃꯥꯏꯟꯗ ꯍꯥꯏꯌꯨꯅꯦ ꯄꯦꯜꯂꯕꯅꯤ ꯏꯕꯣ ꯅꯣꯏꯁꯤꯕꯣ ꯏꯆꯟ ꯈꯔ ꯐꯪꯉꯤ ꯁꯤꯗ ꯀꯣꯛꯁꯨ ꯌꯥꯎꯗꯕ ꯅꯨꯄꯤ ꯈꯔ ꯐꯪꯉꯤ ꯀꯣꯛ ꯌꯥꯎꯗꯕ ꯄꯦꯜꯂꯦ ꯁꯪꯁꯥꯔ ꯍꯥꯏꯁꯤ ꯄꯦꯜꯂꯦ ꯏꯕꯣ ꯅꯨꯄꯤꯅ ꯀꯔꯤ ꯍꯥꯏ ꯂꯤꯂꯥ ꯑꯃ ꯏꯆꯟꯁꯤꯡꯁꯤꯅ ꯂꯤꯂꯥ ꯑꯃ ꯄꯦꯜꯂꯦꯕꯣ ꯇꯧꯔꯤ ꯂꯤꯂꯥꯁꯤꯡꯁꯤ ꯍꯣ ꯁꯪꯁꯥꯔ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯕ ꯂꯩꯔꯝꯃꯔꯣꯏꯅꯦ ꯇꯧꯔꯤꯁꯤ ꯍꯥ ꯊꯃꯣꯏ ꯁꯦꯡꯕꯁꯦ ꯂꯩꯇ꯭ꯔꯦ ꯗꯨꯅꯤꯌꯥꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯁꯦ ꯅꯣꯛꯁꯜꯂꯦ ꯀꯩꯅꯣ ꯀꯅꯥꯅꯣ ꯑꯃ ꯖꯒꯣꯏ ꯂꯥꯛꯑꯒ ꯁꯥꯔꯤꯁꯤꯅ ꯁꯥꯎ ꯁꯥꯎ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯍꯥꯏꯔ ꯖꯒꯣꯏ ꯁꯥꯎ ꯍꯥꯠꯀꯦ ꯁꯥꯎ ꯁꯥꯎ ꯖꯒꯣꯏ ꯁꯥꯎ ꯊꯃꯣꯏꯗꯤ ꯁꯦꯡꯉꯤꯀꯣ ꯀꯅꯥ ꯑꯩꯔꯣ ꯑꯁ ꯇꯥꯔꯦꯗꯤ ꯊꯃꯣꯏ ꯁꯦꯡꯕꯅꯤꯍꯦ ꯅꯪ ꯉꯁꯤꯗ ꯈꯪꯉꯤꯔꯣ ꯗꯥ ꯊꯃꯣꯏ ꯁꯦꯡꯕ ꯍꯥꯏꯁꯦ ꯗꯥ ꯊꯃꯣꯏꯗꯤ ꯀꯔꯤ ꯍꯥꯏ ꯍꯧꯖꯤꯛ ꯏ ꯄꯤꯒꯥꯏꯗꯤ ꯍꯧꯖꯤꯛꯇ ꯏ ꯄꯤꯒꯦ ꯇꯔꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅꯤ ꯏ ꯄꯤ ꯃꯊꯧ ꯇꯥꯗꯦ ꯏ ꯄꯤꯒꯦ ꯇꯔꯁꯦ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯤ ꯗꯥꯁꯤꯁꯨ ꯗꯥꯗꯤ ꯈꯪꯗ꯭ꯔꯤ ꯏꯕꯣ ꯗꯥꯗꯤ ꯃꯤꯒꯤ ꯀꯅꯥꯃꯁꯨ ꯂꯨꯄꯥ ꯑꯃ ꯆꯥꯔꯣꯏ ꯃꯋꯥꯁꯨ ꯂꯧꯗꯦ ꯊꯃꯣꯏꯗꯤ ꯁꯦꯡꯕ ꯃꯤꯅꯤꯅ ꯑꯩꯗꯤ ꯑꯩ ꯔꯣꯖꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛꯇ ꯅꯪ ꯍꯥꯏꯕꯗꯨꯒ ꯑꯩ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯜꯂꯛꯑꯦꯕꯣ ꯉꯔꯥꯡ ꯅꯤꯄꯥ ꯑꯃꯅ ꯈꯪꯉꯕ ꯑꯩꯅ ꯒꯥꯔꯤ ꯂꯦꯞꯄ ꯃꯇꯝꯗ ꯅꯤꯄꯥ ꯑꯃꯗꯣ ꯀꯣꯔꯠꯀ ꯁꯦꯠꯂꯒ ꯂꯥꯛꯏ ꯐꯖꯅ ꯈꯪꯉꯕ ꯂꯥꯛꯈꯩꯗꯨ ꯈꯪꯕ ꯃꯥ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯚꯥꯏ ꯗꯗꯥ ꯅꯪ ꯑꯩꯒꯤ ꯍꯦꯜꯃꯦꯠ ꯇꯧꯕꯤꯒꯦꯔꯣ ꯂꯨꯄꯥ ꯆꯅꯤꯃ ꯄꯤꯌꯨꯅꯦ ꯑꯩ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯊꯥꯎ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯄꯩꯁꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯎ ꯌꯥꯕ ꯃꯥ ꯂꯤꯃꯤꯠꯇꯨ ꯂꯣꯏꯈꯔꯦ ꯍꯥꯏꯔꯦꯕ ꯈꯪꯉꯕ ꯗꯗꯥ ꯅꯪ ꯂꯨꯄꯥ ꯆꯅꯤ ꯄꯤꯔꯛꯑꯣ ꯑꯩ ꯅꯪꯒꯤ ꯅꯝꯕꯔ ꯅꯪꯒꯤ ꯅꯝꯕꯔꯗ ꯑꯩ ꯊꯥꯔꯛꯀꯦ ꯑꯩꯒꯤ ꯂꯤꯃꯤꯠ ꯒꯨꯒꯜ ꯄꯦꯁꯨ ꯌꯥꯗ꯭ꯔꯦꯅ ꯂꯨꯄꯥ ꯆꯅꯤ ꯈꯛ ꯄꯤꯔꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯁꯦ ꯋꯥꯔ ꯃꯥꯟꯅꯩ ꯈꯟꯕꯗ ꯑꯩꯗꯤ ꯂꯨꯄꯥ ꯆꯅꯤꯗ ꯗꯛ ꯂꯥꯎ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯅꯝꯕꯔꯒ ꯄꯨꯈ꯭ꯔꯦꯕ ꯅꯝꯕꯔꯒ ꯄꯨꯈ꯭ꯔꯒ ꯑꯩ ꯅꯪꯒꯤ ꯍꯦꯡꯅꯣꯗ ꯊꯥꯔꯛꯀꯦꯀꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯤꯃꯤꯠ ꯌꯥꯗ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯥ ꯑꯩ ꯍꯦꯡ ꯊꯥꯔꯛꯀꯦ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯦꯡ ꯊꯥꯔꯛꯀꯦ ꯑꯩ ꯌꯥꯝꯅ ꯍꯧꯖꯤꯛ ꯊꯥꯞ ꯆꯠꯇꯣꯏꯅꯤ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯊꯥꯖꯗ꯭ꯔꯗꯤ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯅꯪ ꯍꯥꯏ ꯊꯥꯖꯗ꯭ꯔꯦ ꯑꯩꯅ ꯊꯥꯖꯩꯗ ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯝ ꯈꯟꯗ ꯅꯪ ꯂꯨꯄꯥ ꯆꯅꯤ ꯂꯧꯔꯤꯗꯣ ꯑꯩ ꯅꯝꯕꯔ ꯂꯧꯔꯤꯗꯣ ꯄꯨꯈꯔꯣ ꯑꯩ ꯀꯔꯤꯝ ꯈꯥꯏꯗꯦ ꯅꯪ ꯀꯔꯤꯝ ꯈꯟꯗꯦ ꯅꯪ ꯄꯨꯈ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯄꯤꯈ꯭ꯔꯦ ꯂꯨꯄꯥ ꯆꯅꯤꯈꯛ ꯉꯔꯥꯡꯅꯤꯀꯣ ꯉꯔꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯄꯤꯈ꯭ꯔꯦ ꯂꯨꯄꯥ ꯆꯅꯤꯈꯛ ꯍꯣꯏ ꯐꯔꯦ ꯃꯥ ꯋꯥꯔꯝꯃꯅꯤꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯤꯔꯤꯁꯦ ꯑꯩꯁꯨ ꯈꯜꯂꯦꯕ ꯎꯄꯥꯏ ꯂꯩꯇꯅ ꯅꯤꯔꯛꯏ ꯃꯥꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯁꯨ ꯑꯗꯨꯒ ꯑꯩꯅ ꯂꯨꯄꯥ ꯆꯅꯤꯒ ꯄꯤꯈ꯭ꯔꯦ ꯂꯨꯄꯥ ꯆꯅꯤ ꯄꯨꯈ꯭ꯔꯁꯅꯨ ꯍꯥꯏꯅ